अहानबदा हाउस फॉबगी मरोइबा पाउ पिजरी इरांगना अवाबा तारे हाइदुना केंद्रगी साखत थौरांग लेपा यादे हाइना एमएलए हाइखाम दिंगोना हाइख्रे खुरुमजरी ISTV पाउ मेरेंग ताबिरी पुनमकपु तरामलोक जरे हाउस फॉबगी मरोइबा पाउ सिंग मियामदा पिजरी इरांगना अवाबा तारे हाइदुना केंद्र सिगी साखत थौरांगी थबक्ति लेपा यादे हाइना Segmai Assembly Constituency की MLA हाइखाम दिंगोना फोंगदोख्रे वाफमसी अपुनबा खुरखुल नुपी चाउखल लूप ऑफिस अमदी अपुनबा खुरखुल इमा कैथेल नौना संगाबगी थौरमदा फोंगदोखिबनी हाइखाम दिंगोना मखा तारदुना थोगलिबा लानासिना मरम ओरगा अवाबा तारे हाइदुना केंद्र सिगी साउखत थौरांगी थबक्ति लेपा यादे ngasi miyamna mahakpu support tawbiriba sigumna makha tanasu support tawbiduna lamdam asigi saukhat thorangda hena khumang saukshinba segmai kendra ma ohelasi haiki Slaughter house ama koi kungi oiba office ama haitare slaughter house veterinary department ki adumba han Imphal West ki han office ama koi kulda asi pura ka hojik sangari asi sangara gi certified to ali phasana check to ka na mayada piba healthy oiba adumba sado koi phangdoine ma to na koi kulkul sidi ki puthokra ka da adumba to Imphal West ki jaga sing ko piba ngamdoine sida na primary health center Apam juchade dagi laiba jaga siga ju chenba sina maram morakanda masi building moina tongna na bahai na koi program hapa ka koi tongna na bakana monari si na natana ayos ki oiba dispensary amasu athu ma tamda koi si koi khurbi si jaga sina dai kai koi si na kan da sire koi chana na tharang tawga lai hai ni soina la na nataka na covid na koi thengkhang kya da wa ba mayam pitara ka su khunchire da khara ta oisu tawiru ba mayam di mai oina na bahai ta koi punna pun bagi oiba adumba Manipur mi painingai oiba maongda kangna chikpudagi sandokpa dengue laina sidagi kharada orabasu ngakthokpa ngamnanabagi pandamda governor grievance redressal matter gi sabgama oina health department gi mereng makhada awareness piba lamsang lamjelama bhamolaikai basketball ground manaktagi lamthaduna chen bhaukre environmentalist CA Joy Kumar Sharma luchingba miyoi mangana saba awareness piba lamsang lamjeladu advanced speciality hospital harikhago makhong palace compound gi managing partner Dr. B. Gokul Chandra Sharma lamthaki Manipur ki Tampaki district manga faudunu chengadaba lamsang lamjel lamthabaduga mari lainana Dr. B. Gokul Chandra Sharma dengue laina dagi kharada orabasu ngakthoknanaba wakalonda sigumba awareness piba lamjelama chenbasi yamna phaba khongthang amani lamjenasi maipa ko lamjenama orasnu haina phungdokhi Sigi ransi husi akoigi Manipur da maruena akoigi valley area da dengue si fazana sandorokpa dengue si no makang dana sum sandorokpa misi mina yorokpa si na maram oiraga hairiba dengue si karino mataw karamna lakpano matam karamna thingadage haibisigi awareness pina nabagi damakta hairiba district manga si cover tawjabani aduga masisida makam makha ke agi tathok tasin haitare mayamda mit mai singna naba karamna legedage adigi karam ngakthokadage kang siktana naba kari upai leibage haibane singbadugi maramda maroina haibaran se koi pangthok sabni Thoromadu kamari leina lamsang lamjel asibulu singduna chenba yauriba environmentalist Sauduri Meyom Joy Kumar Sharma dengue laina thinanaba honabada department khaktada inthokpagi mahuta ikoi isana isasu kari thodang globu ya habadu thiba matam oire dengue laina kaya sandorokli basidagi ngakthoknanaba Tampaki district manga fauduna lamsang lamjela si chenduna miyamda dengue gi maramda awareness pigadawribani numidangi matamda dengue gi maramda miyamda khanghananaba tongan ba thoram singsu pangthokani haiki Hauji akhoi tumina leba yakta maramdi yamna sumba yamna dreaded disease dengue asi kamaina akhoi na fully eradicate to dege haiba wafam sila kan thadi akhoi department khakti ithokpa yaba nataba department amaki makhada leba health department ma pun chatliba akhoi gi kainosing akhoi national mission adu mai makhada leba district singda leba mayam moi kharasina to yakta maramdi mipung khudimaki participation pun honaminabagi tangai phadabtu lakpadi akhoi na masida hona daba yade haiba wakhalon si tawkanda akhoi na haiba si as a part of the governor grievance redressal matter haitare masi government gi manipur government gi through the gi health department amsung national mission gi madugi miyang makhada under supervision of the haiba port asi makhada akhoi na 5 district si valley gi district si chela ka campaign to bagi saru ama ojaba
Ozasingi maruaina talent uthok chanabagi pandamda ngasidagi hoduna mathang thagi ahum fawba pangthokadaba DM College of Teachers Education DMCTE Imphal gi yankai humdoi suba annual college week 2025-2026 ki thauram hogdokre college sigi campus da trainees union sinduna numit taruk ni chupna chathagadaba college week hogdokpagi tharamda trainees singi tongan ba house mari khaidoktuna mass parts competition pangthoki college week hogdokpagi tharamda University and Higher Education Government of Manipur gi joint director Aribam Ramashankar Sharmana chief guest college ki principal College asigi principal Dr. Konika Khuraijamna president amari college asigi IQSC coordinator Dr. Anita Kangabamna guest of honor oina sargyaki tharungi sargam oina college week asigi souvenir masu fonki tharunga mari lenana college asigi principal Dr. Konika Khuraijamna haikibada ozagi sinfomda training tawba lakliba trainees singna tongan ba co-curricular activities singda yumfom oraga pangthokliba week asida sargyaduna classroom da mahiroi singbu larik paba khaknatana atopa kaya ama extracurricular activities singdasu ahanba miyeng thamduna mapung faba mi amam oina na bahona bada choba thogdang launana ba amadi maikai khudingmakta lamjing lamtak pangamna na bagi pandamda mapung fana train tawbagi tangai fadaba lebadagi College week ki tharamasi sinbane haiki pangthokadoriba week asigi event sing asida ashumna tarabadi lamdam asida thaksika si leiba khunai ama soidna oiba ngamlagani loinana tongan ba community ki oiba training singi marakta amana amagi sakhang maikhang na ba nungsi chana ba purakpa loinana maru mapang oibagi achetpa mari sagat pangamlagani haiki asigumba tharamasi da training sing staff amari faculty sing na matam chana sarugyaduna mai pakpa thauram sing ohinsi haina college asigi principal Dr. Konika Khuraijamna appeal tarakle tharonga mari lenana Aribam Rama Shankar Sharmana hai annual college week ki thauram pangthokpana lam khudingda chakotpa purakpada hena kanaba pigani sports amadi cultural activity na leadership develop tauba discipline amadi teamwork purakpada kanaba piba ngamlagani haiki Houzik Paugi Merthana Tember Brigama Luxury. Honglagli ba punsigi lambi sida arai ba chaba yaba makhai sasin nari aduna hidak langthak kayama chada ba yarak te sasin liba singduna adom gi liver da kayam sokhalli khangbibra wa puk nungai taba khong hamba nungai raktaba amadi Breaking matungda mayamba mukahana taram noksari lhana makata ba pau pizari Federation of Civil Society Organization Folks Manipurna Senmit Lon the Mipal tang the lamdam ama mifung khudimak santhok leina hingna ba pandam da Manipur gi tongan mafum singda ngayokpa chengum thaba amadi matam gi mahai marong sing lomi miyam da agriculture amadi horticulture department ga khusamna na paikhatpa thabak thorom gi manung chana Folks Kaksing district ke lomi cham henbada department ani ga khusamna duna Ningtham maru marang yanthokre thauramasida Folks Kaksing district ki president N Lukhoi amade atai thongmi kyana sarugya ki loislakpada housing forward ki maroiba pau amukka hanna pizari Irang na awaba tare haiduna kendro gi sakhot thorang di lepaya de haina MLA Haikham Dingona haikhre Houzik forward ki unity Manipur pau matan salojare mireng tabi ba punmukwa mukahana khurumjari